Kailenjang Kuki Khul Masagi Miyoi Singna Mayum Mai Tharaba Matung Thoudok asi Theidok Nana Bangarang Numidang Tokpanaga village da Landa Duna Yum Tara Rom Kuki Narco terrorist Singna Mai Tharambagi Thoudok Naga People Organization na Condemn Tourakli Ngasi NPO na Thaduraki Bacherolamada Ngarang Numidang Pumapan Makhairom Taba Matamda Kuki Narco terrorist Singna Tokpanaga village da Landarak Duna Yum Mai Tharam Liba asi Kailenjang Kuki village da yum ahum mai tharam mi hairiba Thoudok adugi asengba losin bayana naba taurakpa thawung ni hairakli adubo achumba kaidawnungda namsenduna thamba yaroi mai thabagi Thoudok asi Mari Lainaba Singna Kupna Logi Batung in investigation Taubiu Masina Asengba Yum Mai Thaba Singi Masak Khang Mangamgani Semjin Sajin Bawahay na Naga Miyambulana Lamzing Bayaroi Naga Furupna Yariba Makai Kuki Narco terrorist Singna Irang Sagaliba Asidagi Lapthok Nanaba Hotna Duna Lakibani Adubu Khang Bangambagi Pankhay Lalaglabadi Nagatching Tumina Laithokloi Landarak Pasinga Chap Chana Mayok Naduna Lanthing Nakani Haina NPO na Tourakli Kailenjang Kuki Khulgi Yum Mai Thabagi Thoudok adu Makhoi Masana Lengak na Piba compensation Pambagi Thakibani Haibasi Miyam na Khangnarabu Wafamni Thoudok Thokpa Matamda Khul aduda Miyoi ahum Laiki Haibagi Pau Leire Makhoigi mobile sing khulai paiba sing na munki Haina budusu Yumgi Manaktagi Fangba Ngamkrabani Mafam aduda ngak seliba security singna mitop amata khunda changlakkiba leiti hairibani Thoudok adugi mamangda village chief ki manaw nupa amadi miyoi ani punna makhoi ahum lakhi haibasu khangle miyoi ahum na khul aduda changlakpada security force singna khanghalamki adubu makhoi chatkibada taklamdi hairiba asigi maramda kari aronba leibagi haina NPO na hanglakli